ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 6ꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯑꯗꯨꯅ ꯂꯩꯈꯤꯗꯕꯗꯨꯗ ꯂꯥꯟꯃꯤ ꯄꯨꯝꯅꯃꯛ ꯀꯤꯅꯔꯕꯗꯨꯗꯗꯤ ꯃꯈꯣꯏꯒꯤ ꯅꯤꯡꯊꯧ ꯊꯣꯝꯐꯨꯏꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯐꯨꯏꯅ ꯑꯃꯥꯏꯕ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯌꯀꯤꯕꯨꯏꯕꯨ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯀꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯊꯣꯝꯐꯨꯏꯒꯤ ꯃꯤꯆꯪꯗ ꯂꯩꯔꯤꯕ ꯈꯨꯜꯂꯥꯛꯄꯁꯤꯡ ꯑꯗꯨꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀꯤꯅꯔꯗꯨꯅ ꯃꯈꯣꯏꯁꯤꯡ ꯃꯨꯔꯨ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯂꯥꯏꯒ ꯂꯥꯟ ꯁꯣꯛꯅꯔꯒ ꯑꯩꯈꯣꯏ ꯁꯤꯔꯅꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯒ ꯁꯣꯛꯅꯕ ꯍꯥꯏꯕꯗꯨꯗꯤ ꯁꯛ ꯎꯅꯕꯅꯤꯅ ꯈꯔ ꯃꯐꯩ, ꯁꯤꯗꯤ ꯂꯥꯏꯒꯤ ꯃꯤꯠꯌꯦꯡ ꯆꯪꯂꯦ, ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯣ ꯃꯈꯣꯏꯒꯤ ꯈꯨꯜꯂꯥꯛꯄꯁꯤꯡ ꯑꯗꯨꯅꯁꯨ ꯇꯥꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯈꯨꯜꯂꯥꯛꯄꯁꯤꯡ ꯑꯗꯣ ꯋꯥ ꯇꯥꯅꯔꯒ ꯊꯣꯝꯐꯨꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯔꯤ, ꯊꯣꯝꯐꯨꯏ, ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯂꯥꯟ ꯄꯥꯡꯕ ꯂꯥꯛꯂꯤꯕ ꯑꯁꯤ ꯅꯪꯒꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯤꯗ ꯂꯥꯟꯗꯥꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯈꯣꯏꯌꯨꯝ ꯂꯥꯏꯒ ꯂꯥꯟ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯂꯥꯟ ꯑꯁꯤꯗꯤ ꯈꯣꯏꯌꯨꯝ ꯂꯥꯏꯒ ꯂꯥꯟ ꯇꯧꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯤ ꯑꯩꯈꯣই ꯇꯁꯦꯡꯅ ꯉꯝꯂꯣꯏ꯫ ꯂꯥꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯈꯣꯡꯅ ꯎꯕ ꯉꯝꯕ ꯄꯣꯠꯁꯨ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯟꯈ꯭ꯔꯒꯦ꯫ ꯑꯩꯈꯣꯏ ꯈꯪꯅ ꯁꯤꯕꯗꯤ ꯉꯝꯂꯣꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯝꯐꯨꯏꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯝꯅ ꯅꯤꯡꯍꯟꯅꯕꯤꯔꯤꯕꯅꯣ? ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯌꯨꯀꯤꯕꯨꯏ ꯂꯥꯛꯂꯒ ꯈꯪꯒꯗꯕꯅꯤ꯫ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯔꯛꯂꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯄꯨꯝꯅꯃꯛ ꯐꯥꯊꯍꯜꯂꯒ ꯌꯥꯝꯂꯕ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤꯅ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯒꯤ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯗ ꯂꯥꯟꯗꯥꯕꯗ ꯅꯣꯡꯃ ꯐꯥꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯕ ꯈꯨꯜꯂꯥꯛꯄꯁꯤꯡ ꯑꯗꯨꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯇꯧꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯏꯔꯥꯏ ꯂꯥꯏꯕ ꯂꯥꯟ ꯑꯃꯗꯤ ꯅꯠꯇ꯭ꯔꯦ꯫ ꯑꯗꯨꯅ ꯂꯥꯏ ꯇꯤꯟꯃꯨ ꯂꯥꯏꯃꯨ, ꯁꯔꯣꯏ ꯉꯥꯔꯣꯏ, ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯠꯇꯕꯁꯨ ꯌꯥꯎꯔꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯍꯤꯡꯅ ꯁꯤꯕꯗꯤ ꯑꯩꯈꯣꯏꯁꯨ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛ ꯈꯥꯝꯂꯒꯅꯨ, ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯂꯒ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯊꯪ ꯆꯠꯄ ꯍꯧꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯐꯨꯏꯅ ꯌꯥꯝꯅ ꯁꯥꯎꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯟ ꯄꯥꯡꯕ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤꯕꯨ ꯑꯩꯒꯤ ꯂꯥꯟ ꯄꯥꯡꯕ ꯂꯥꯛꯂꯤꯕ꯭ꯔꯥ, ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯂꯛꯅꯔꯨꯒꯦ ꯅꯠꯇ꯭ꯔꯒꯅ ꯅꯣꯛꯅꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ꯭ꯔꯥ? ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯆꯠꯈ꯭ꯔꯕꯅꯤꯅ ꯊꯣꯝꯐꯨꯏꯒꯤ ꯂꯥꯟꯃꯤ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯑꯁꯣꯝꯗ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯒꯤꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯥꯟꯗꯥꯔꯛꯂꯒ ꯑꯩꯒꯤ ꯈꯨꯜ ꯑꯁꯤ ꯇꯥꯛꯅ ꯇꯨꯝꯅ ꯁꯤꯈꯤꯕꯗꯨꯅꯤ ꯅꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ꯫ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯆꯠꯂꯒꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯊꯣꯝꯐꯨꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯈꯨꯜꯂꯥꯛꯄꯁꯤꯡ ꯑꯗꯨꯅ, ꯍꯩ ꯊꯣꯝꯐꯨꯏ, ꯑꯗꯨꯝꯅꯁꯨ ꯑꯩꯈꯣꯏꯕꯨ ꯂꯥꯟꯅ ꯂꯧꯈꯤꯒꯅꯨ꯫ ꯌꯦꯡꯉꯨ, ꯅꯪꯒꯤ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗꯤ ꯃꯤꯅ ꯇꯧꯔꯛꯄ ꯂꯥꯟ ꯅꯠꯇꯦ, ꯚꯨꯠ ꯄ꯭ꯔꯦꯠ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯅ ꯇꯧꯔꯛꯄ ꯂꯥꯟꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯕꯨ ꯑꯩꯈꯣꯏ ꯀꯔꯝꯅ ꯊꯦꯡꯅꯧ ꯍꯥꯏꯔꯤꯕꯅꯣ? ꯅꯪ ꯑꯩꯈꯣꯏꯕꯨ ꯁꯥꯎꯒꯅꯨ꯫ ꯃꯤꯒꯤ ꯂꯥꯟ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯕ ꯌꯥꯏ꯫ ꯃꯁꯤꯗꯤ ꯂꯥꯏꯒꯤ ꯂꯥꯟꯅꯤ꯫ ꯂꯥꯏꯒꯤ ꯂꯥꯟꯗꯤ ꯃꯤꯅ ꯌꯥꯎꯕ ꯌꯥꯗꯦ꯫ ꯐꯔꯦ, ꯅꯪ ꯑꯩꯈꯣꯏꯕꯨ ꯁꯥꯎꯒꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯝꯐꯨꯏꯒꯤ ꯃꯍꯥꯛꯀꯤ ꯈꯨꯜꯂꯥꯛꯄꯁꯤꯡꯒꯤ ꯃꯅꯥꯏꯁꯤꯡ ꯑꯃꯗꯤ ꯈꯨꯜꯂꯥꯛꯄꯁꯤꯡ ꯃꯍꯩ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯐꯨꯏꯒꯤ ꯂꯩꯍꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯤ ꯌꯥꯝꯍꯧꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯐꯨꯏꯗꯣ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯇꯝ ꯑꯃꯗ ꯂꯥꯟꯃꯤ ꯃꯁꯤꯡ ꯌꯥꯝꯕꯗ ꯍꯥꯏꯅꯔꯝꯂꯤꯕ ꯊꯣꯝꯐꯨꯏ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯜꯂꯨꯕꯗ ꯃꯁꯥꯗꯣ ꯁꯣꯟꯊꯕꯒꯨꯝ ꯇꯧꯔꯤ꯫ ꯊꯣꯝꯐꯨꯏꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯌꯨꯀꯤꯕꯨꯏꯅ, ꯍꯩ, ꯀꯔꯤꯒꯤ ꯅꯄꯨꯛꯅꯤꯡ ꯍꯟꯊꯔꯤꯕꯅꯣꯅꯦ? ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤꯕꯨ ꯅꯪꯕꯨ ꯀꯥꯎꯊꯣꯛꯂꯕꯣꯏ? ꯍꯩ, ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ꯫
ꯃꯈꯣꯏꯁꯤꯡꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯅꯪ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯑꯁꯤꯗ ꯑꯌꯦꯠꯄ ꯑꯣꯏꯅꯅꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯅ ꯂꯧꯔꯝꯕ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯒꯤ ꯃꯆꯥꯅꯨꯄꯤ ꯉꯝꯁꯨꯏꯂꯥꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯇꯥꯔꯅꯕ ꯁꯤꯟꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯁꯨꯏꯂꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪꯗ ꯍꯦꯛ ꯂꯩꯈꯤꯕꯗ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄꯥꯏꯁꯤꯟꯗꯨꯅ ꯌꯦꯡꯉꯨ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯗꯤ ꯍꯧꯖꯤꯛ ꯃꯃꯥꯏ ꯂꯩꯇꯅ ꯆꯠꯈꯤꯕ ꯈꯨꯜꯂꯥꯛꯄꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯂꯥꯟ ꯂꯥꯎꯊꯣꯛꯇꯨꯅ ꯂꯥꯟꯗꯥꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯗ ꯆꯍꯤꯒꯤ ꯂꯣꯏꯄꯣꯠ ꯀꯥꯍꯟꯗꯨꯅ ꯑꯩꯈꯣꯏꯅ ꯆꯤꯔꯛꯂꯕ ꯃꯇꯝꯗ ꯆꯠꯈꯤꯕꯒꯤꯗꯃꯛ ꯃꯈꯣꯏꯗ ꯑꯋꯥꯕ ꯄꯤꯒꯗꯕꯅꯤ꯫ ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯕꯨ ꯑꯣꯖꯥ, ꯃꯇꯧ ꯀꯔꯝꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯉꯝꯁꯨꯏꯂꯥꯡ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯒꯗꯧꯔꯤꯕꯅꯣ? ꯑꯩ ꯊꯣꯝꯐꯨꯏ, ꯑꯩ ꯑꯁꯤ ꯑꯃꯥꯏꯕ ꯌꯨꯀꯤꯕꯨꯏꯅꯤꯅꯤ꯫ ꯑꯩꯅ ꯉꯝꯗꯕ ꯊꯕꯛꯄꯨ ꯀꯔꯤ ꯂꯩꯔꯤꯕꯒꯦ? ꯉꯁꯥꯏ ꯑꯩꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨ ꯅꯍꯥꯛ ꯈꯪꯍꯧꯏꯗꯅ, ꯊꯕꯛ ꯊꯧꯔꯝ ꯑꯃ ꯇꯧꯒꯗꯕ ꯂꯩ ꯍꯥꯏꯗꯅ꯫ ꯃꯗꯣ ꯑꯩꯅ ꯆꯥꯡ ꯌꯦꯡꯕ ꯃꯇꯝꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯃꯤ ꯎꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯊꯤꯟꯊꯕ ꯌꯥꯔꯔꯣꯏ꯫ ꯉꯁꯤ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯏꯅꯨꯡ ꯉꯥꯟꯗ꯭ꯔꯤꯉꯩ ꯃꯇꯝ, ꯅꯣꯡ ꯉꯥꯐꯨꯡ ꯇꯧꯔꯛꯄ, ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯣꯛ 9 ꯁꯥꯔꯦꯟ ꯆꯟꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯣꯛꯁꯤꯡ ꯑꯁꯤ ꯏꯆꯝ ꯆꯝꯅ ꯆꯟꯒꯗꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯃꯉꯛ ꯑꯗꯣ ꯃꯈꯥ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯁꯥꯔꯦꯟ ꯆꯟꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯕ ꯂꯥꯛꯄ ꯂꯥꯏ ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯐꯥꯖꯤꯟꯗꯨꯅ ꯉꯝꯁꯨꯏꯂꯥꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯍꯟꯒꯗꯕꯅꯤ꯫ ꯃꯔꯛ ꯑꯁꯤꯗ ꯈꯨꯜꯂꯥꯛꯄ ꯕꯣꯃꯨꯐꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯆꯪꯉꯛꯄ ꯉꯝꯗꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯈꯨꯜꯂꯥꯛꯄ ꯂꯣꯏꯅꯃꯛ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗꯅꯕ ꯃꯑꯣꯡꯗ ꯈꯖꯤꯛ ꯈꯖꯤꯛ ꯂꯥꯟ ꯇꯥꯁꯤꯟꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯟ ꯇꯦꯛ ꯇꯦꯛ ꯇꯧꯔꯕꯗꯤ ꯃꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯆꯪꯂꯛꯄ ꯄꯥꯛ ꯉꯝꯈꯤꯔꯣꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯑꯩꯅ ꯁꯣꯝꯗ ꯇꯤꯃꯨ ꯂꯩꯃꯨꯁꯤꯡ ꯑꯗꯨꯅ ꯉꯝꯁꯨꯏꯂꯥꯡꯕꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯁꯨꯏꯂꯥꯡꯕꯨ ꯍꯦꯛ ꯐꯥꯖꯤꯟꯕ ꯉꯝꯍꯧꯔꯕꯗꯤ ꯈꯜꯂꯨ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯗꯨ꯫ ꯐꯔꯦ, ꯅꯍꯥꯛ ꯊꯣꯏꯅ ꯍꯦꯟꯅ ꯃꯗꯨꯗ ꯊꯋꯥꯏ ꯋꯥꯁꯤꯜꯂꯨꯔꯒꯅꯨ꯫ ꯍꯌꯦꯡꯒꯤ ꯁꯥꯔꯦꯟ ꯆꯟꯅꯅꯕ ꯑꯣꯛꯇꯪ ꯊꯧꯔꯥꯡ ꯇꯧꯔꯨꯔꯣ꯫ ꯌꯨꯀꯤꯕꯨꯏꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯊꯣꯝꯐꯨꯏꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯤ꯫ ꯈꯪꯒꯅꯤꯗꯣ ꯈꯪꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯝꯐꯨꯏꯗꯣ ꯃꯍꯥꯛ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯜꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯑꯣꯛ ꯊꯤꯕ ꯍꯧꯍꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯔꯛꯄꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯐꯨꯏꯅ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯌꯨꯀꯤꯕꯨꯏꯗ ꯍꯧꯖꯤꯛ ꯍꯧꯕ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯌꯨꯀꯤꯕꯨꯏꯅ ꯍꯧꯖꯤꯛ ꯍꯧꯕ ꯌꯥꯔꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯊꯕꯛ ꯑꯁꯤ ꯇꯥꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯝꯐꯨꯏꯅ ꯑꯣꯖꯥꯅ ꯇꯧ ꯍꯥꯏꯕꯗꯨꯃꯛ ꯇꯧꯖꯔꯒꯦ, ꯀꯔꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ, ꯀꯔꯝꯅ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯇꯧꯒꯗꯕ ꯈꯨꯗꯤꯡꯃꯛ ꯌꯨꯀꯤꯕꯨꯏꯅ ꯍꯥꯏꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯂꯥꯏ-ꯇꯤꯟ ꯈꯨꯔꯝꯂꯦ ꯑꯃꯗꯤ ꯑꯃꯥꯏꯕ ꯌꯨꯀꯤꯕꯨꯏꯅ ꯑꯣꯛꯁꯤꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯑꯃ ꯁꯣꯜꯂꯤ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯌꯨꯀꯤꯕꯨꯏꯅ ꯑꯣꯛꯁꯤꯡ ꯑꯁꯤꯒꯤ ꯂꯨꯔꯦꯟ ꯀꯛꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯅꯃꯤꯠ ꯄꯥꯡꯕ ꯌꯥꯗꯦꯀꯣ꯫ ꯑꯩꯅ ꯍꯣꯔꯦꯟ ꯅꯃꯤꯠ ꯄꯥꯡꯕ ꯌꯥꯔꯦ ꯍꯥꯏꯔꯛꯂꯕ ꯃꯇꯝ ꯈꯛꯇꯗ ꯄꯥꯡꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯂꯝ ꯍꯦꯟꯗꯨꯅ ꯅꯃꯤꯠ ꯄꯥꯡꯊꯣꯛꯂꯨꯕ ꯇꯥꯔꯕꯗꯤ ꯅꯃꯤꯠ ꯄꯥꯡꯊꯣꯛꯂꯨꯔꯤꯕ ꯃꯤꯑꯣꯏ ꯑꯗꯣ ꯈꯨꯗꯛꯇ ꯍꯅꯨꯗꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯈꯪꯅ ꯅꯈꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯏꯟꯗꯨꯅ ꯑꯩꯅ ꯅꯃꯤꯠ ꯄꯥꯡꯕ ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯃꯤꯠ ꯄꯥꯡꯕ ꯌꯥꯗꯦ꯫ ꯅꯈꯣꯏꯅ ꯁꯤꯖꯅꯤꯡꯂꯒꯗꯤ ꯄꯥꯡꯉꯨ, ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯌꯨꯀꯤꯕꯨꯏꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯇꯥꯏꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯥꯏ ꯇꯥꯏꯅꯔꯛꯄ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯀꯟꯕ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯧꯔꯛꯂꯦ꯫ ꯑꯀꯟꯕ ꯑꯁꯥꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄꯇ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯌꯥꯝꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯟꯅꯕꯒꯤ ꯑꯃꯗꯤ ꯂꯥꯟꯒꯤ ꯃꯈꯣꯜꯅ ꯈꯨꯜ ꯑꯗꯣ ꯄꯨꯡꯅꯤꯜ ꯅꯤꯜꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯀꯤꯅꯕ ꯍꯧꯔꯛꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯎꯔꯤꯕ
ꯊꯣꯝꯐꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀꯤꯅꯕꯅ ꯂꯣꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯍꯪꯒꯠ ꯍꯟꯗꯥ ꯗ꯭ꯔꯨꯡ ꯆꯦꯟꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯔꯛꯄ ꯑꯗꯨꯗ ꯊꯣꯝꯐꯣꯏꯒꯤ ꯂꯥꯟꯃꯤ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯌꯦꯡꯂꯨꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯤꯠꯁꯤꯡ ꯑꯗꯣ ꯖꯔ ꯉꯧꯁꯤꯟꯈꯤꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯥ ꯑꯗꯣ ꯀꯔꯛ ꯂꯥꯛꯁꯤꯟꯈꯤꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇꯅ ꯃꯨꯁꯤꯟ ꯃꯨꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯩꯕꯨꯜꯒꯨꯝꯕ ꯑꯃ ꯉꯔꯪ ꯄꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯗ ꯎꯅ ꯃꯈꯣꯏꯒꯤ ꯃꯁꯥꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯍꯟꯅꯨꯁꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯪꯂꯒ ꯁꯤꯔꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏ ꯈꯔ ꯄꯨꯗ꯭ꯔꯨꯞ ꯇꯨꯈꯤꯕꯗꯨꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯂꯦꯞꯃꯤꯟꯅꯔꯤꯕ ꯐꯝꯃꯤꯟꯅꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯅꯔꯛꯏ꯫ ꯑꯗꯨꯝꯅ ꯌꯦꯡꯅꯔꯛꯄꯗꯨꯗ ꯃꯈꯣꯏ ꯈꯔꯗꯤ ꯄꯨꯗ꯭ꯔꯣꯞ ꯇꯨꯗꯨꯅ ꯁꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯟꯃꯤ ꯈꯔꯗꯤ ꯃꯃꯤꯠ ꯃꯅꯥ ꯆꯦꯠ ꯑꯣꯏꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯌꯨꯀꯤꯕꯨꯏꯅ ꯄꯥꯡꯊꯣꯛꯂꯣ ꯅꯨꯃꯤꯠ ꯑꯗꯨ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯣꯏꯁꯤꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯑꯃꯥꯏꯕ ꯌꯨꯀꯤꯕꯨꯏꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯂꯣ ꯌꯥꯔꯦ ꯍꯥꯏꯔꯛꯄꯗ ꯃꯈꯣꯏ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯃꯁꯥꯁꯤꯡ ꯑꯗꯣ ꯀꯔꯛ ꯀꯪꯁꯤꯟꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯍꯟꯅꯨꯁꯟꯗꯨꯅ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯃꯌꯥꯝ ꯑꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏꯗꯤ ꯀꯤꯕꯒ ꯉꯛꯄꯒ ꯊꯦꯡꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯐꯣꯏꯅ ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯊꯕꯛ ꯑꯗꯨ ꯃꯈꯣꯏꯅ ꯏꯟꯖꯔꯝꯂꯕꯗꯤ ꯃꯈꯣꯏꯅ ꯊꯋꯥꯏ ꯃꯥꯡꯂꯤꯕꯁꯤ ꯃꯥꯡꯂꯝꯂꯣꯏꯗꯕꯅꯤ꯫ ꯐꯔꯦ ꯑꯣꯖꯥ, ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯌꯥꯔꯤ? ꯁꯤꯗꯒꯤꯗꯤ ꯀꯔꯤ ꯑꯃꯇ ꯈꯜꯂꯨꯔꯒꯅꯨ꯫ ꯃꯥꯒꯤ ꯈꯨꯂꯥꯛꯄ ꯕꯣꯃꯨꯐꯥ ꯍꯥꯏꯕꯗꯨꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯔꯒꯗꯕꯅꯤ꯫ ꯅꯈꯣꯏꯗꯤ ꯑꯗꯨꯝ ꯐꯝꯂꯒ ꯌꯦꯡꯂꯣ, ꯀꯨꯝꯍꯩ ꯌꯦꯡꯂꯒ꯫ ꯑꯩ ꯃꯈꯥ ꯇꯥꯕ ꯇꯧꯔꯛꯀꯦꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇꯤ ꯌꯨꯀꯤꯕꯣꯏ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯟꯊꯣꯔꯛꯂꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯣ ꯅꯣꯡꯅ ꯄꯨꯝꯃꯝ ꯃꯝꯍꯟꯈ꯭ꯔꯤ꯫ ꯑꯃꯨꯕ ꯂꯩꯆꯤꯜ ꯃꯄꯩ ꯄꯥꯏꯔꯛꯇꯨꯅ ꯃꯔꯣꯟ ꯅꯥꯏꯅ ꯈꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯅꯣꯡ ꯄꯨꯡꯉꯥꯟ ꯉꯥꯜꯂꯕ ꯅꯨꯃꯤꯠ ꯊꯣꯛꯂꯕ ꯑꯗꯨꯕꯨ ꯑꯍꯤꯡꯒꯨꯝꯅ ꯃꯝꯍꯟꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯑꯁꯣꯝꯗꯁꯨ ꯀꯝꯗꯧꯔꯤ? ꯈꯨꯂꯥꯛꯄ ꯕꯣꯃꯨꯐꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯗꯣꯂꯨꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯤ꯫ ꯃꯈꯣꯏꯒꯤꯅ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯦ ꯑꯃꯨꯕ ꯂꯩꯆꯤꯟ ꯃꯔꯣꯟ ꯂꯥꯏꯅ ꯈꯟꯖꯤꯟꯈ꯭ꯔꯒ ꯅꯨꯃꯤꯠ ꯃꯁꯛ ꯎꯍꯟꯗꯅ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯇꯥꯕꯒꯨꯝꯅ ꯃꯝꯍꯟꯈꯤꯕ ꯑꯁꯤꯗ ꯗꯣꯂꯨꯁꯨ ꯈꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯗꯣꯂꯨꯅ ꯃꯍꯥꯛꯀꯤ ꯈꯨꯂꯥꯛꯄꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯏꯃꯨꯡꯗ ꯂꯩꯍꯟꯈ꯭ꯔꯣ꯫ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯁꯨꯡꯌꯥ ꯌꯥꯗꯦ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯥꯏꯕ ꯌꯨꯀꯤꯕꯣꯏꯒ ꯑꯩꯒ ꯂꯥꯟ ꯊꯦꯡꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯃꯇꯝ ꯑꯁꯤꯅꯤ ꯑꯩꯅ ꯉꯥꯏꯔꯒ ꯂꯩꯈꯤꯕ꯫ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯀꯩꯗꯧꯕ ꯑꯣꯖꯥ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯉꯝꯁꯨꯏꯂꯥꯡ ꯑꯃꯥꯏꯕ ꯌꯨꯀꯤꯕꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯈꯥꯗ ꯊꯝꯈ꯭ꯔꯦ꯫ ꯃꯗꯨꯕꯨ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯇꯧꯗꯨꯅ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯀꯥꯟꯅꯔꯛꯈꯤꯒꯅꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯉꯝꯁꯨꯏꯂꯥꯡꯅ ꯃꯥꯒꯤ ꯌꯨꯀꯤꯕꯣꯏ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯔꯛꯈꯤꯅꯤ꯫ ꯃꯗꯨꯝꯅ ꯍꯦꯛ ꯅꯥꯟꯊꯣꯔꯛꯄꯒ ꯃꯍꯥꯛꯅ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯥꯏꯕ ꯌꯨꯀꯤꯕꯣꯏ ꯍꯥꯠꯈ꯭ꯔꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯅꯁꯨ ꯅꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯂꯥꯟꯗꯥꯗꯨꯅ ꯊꯣꯝꯐꯨꯏꯕꯨ ꯂꯣꯏꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯊꯣꯝꯐꯨꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯁꯨ ꯅꯍꯥꯛꯀꯤ ꯅꯈꯥꯗ ꯊꯝꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯃꯤꯟꯅꯕ ꯈꯨꯜ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯁꯤꯀꯣ꯫ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ꯫ ꯐꯔꯦ, ꯅꯪꯁꯨ ꯃꯅꯨꯡꯗ ꯆꯪꯂꯒ ꯄꯣꯊꯥꯔꯨꯔꯣ꯫ ꯑꯩꯅ ꯊꯣꯛꯂꯛꯂꯣ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯣꯛꯂꯛꯄ ꯌꯥꯗꯦꯀꯣ꯫ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛ ꯌꯨꯝ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯂꯣꯠꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯗꯣꯂꯨꯁꯨ ꯑꯔꯥꯏꯕ ꯑꯃꯥꯏꯕ ꯑꯃ ꯅꯠꯇꯦ꯫ ꯃꯍꯥꯛꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯌꯦꯡꯂꯤꯉꯩ ꯈꯪꯍꯧꯗꯅ ꯑꯔꯥꯞꯄꯗ ꯃꯤꯒꯤ ꯃꯃꯤ ꯃꯥꯟꯕ ꯁꯥꯍꯨꯝ ꯀꯌꯥ ꯑꯃ ꯄꯥꯏꯗꯨꯅ ꯉꯪꯗꯨꯅ ꯂꯥꯛꯂꯤꯕꯗꯣ ꯑꯃꯥꯏꯕ ꯗꯣꯂꯨꯁꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯗꯣꯂꯨꯅ ꯈꯪꯒꯅꯤꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯈꯨꯕꯥꯛ ꯑꯅꯤꯗꯣ ꯁꯨꯔꯨ ꯅꯣꯏꯈꯥꯏꯅꯔꯒ ꯃꯟꯇꯔ ꯈꯔ ꯁꯣꯜꯂꯕ ꯃꯇꯨꯡꯗ ꯂꯩꯃꯥꯏꯗ ꯇꯛ ꯊꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯈꯨꯕꯥꯛ ꯑꯅꯤ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯇꯛ ꯍꯦꯛ ꯊꯝꯈꯤꯕꯒ ꯂꯩꯃꯥꯏꯗ ꯂꯩꯔꯝꯕ ꯆꯤꯡꯃꯥꯏꯗ ꯂꯩꯔꯝꯕ ꯆꯥꯎꯔꯕ ꯅꯨꯡꯗꯨꯝꯁꯤꯡ ꯑꯃꯗꯤ ꯑꯄꯤꯛꯄ ꯃꯆꯦꯛ ꯅꯥꯏꯕ ꯅꯨꯡꯁꯤꯡ
ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯑꯆꯥꯛꯄ ꯃꯩꯇꯥꯟ ꯑꯃꯒꯨꯝ ꯉꯪꯁꯪ ꯉꯥꯡꯅ ꯄꯥꯏꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯄꯥꯏꯊꯣꯔꯛꯂꯤꯕꯁꯤꯡ ꯑꯗꯨꯅ ꯊꯣꯝꯐꯨꯏꯒꯤ ꯑꯣꯖꯥ ꯑꯃꯥꯏꯕ ꯌꯨꯀꯤꯕꯨꯏꯅ ꯊꯥꯔꯛꯂꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇꯪ ꯊꯣꯝꯗꯨꯅ ꯀꯛꯊꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯌꯨꯀꯤꯕꯨꯏꯗꯤ ꯉꯛꯄꯗ ꯊꯦꯡꯂꯤ꯫ ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯕ ꯃꯍꯩꯁꯤꯕꯣ? ꯐꯩ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯅꯧꯕ ꯂꯥꯂꯣꯡ ꯑꯃꯃꯨꯛ ꯆꯠꯊꯕ ꯇꯥꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯌꯨꯀꯤꯕꯨꯏꯅ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯇꯤꯝꯕꯨ ꯂꯥꯏꯃꯨꯁꯤꯡ ꯑꯁꯤ ꯅꯣꯡꯊꯛꯇ ꯆꯠꯍꯟꯗꯕꯤꯗ ꯂꯩꯈꯥꯗ ꯑꯣꯏꯅ ꯆꯠꯍꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯈꯥ ꯃꯅꯨꯡꯗ ꯖꯔ 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 ꯆꯦꯜꯂꯛꯇꯨꯅ ꯍꯧꯖꯤꯛ ꯈꯨꯂꯥꯛꯄ ꯕꯣꯃꯨ ꯐꯥꯎꯒꯤ ꯈꯨꯜ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯀꯗꯕ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯗꯣꯂꯨꯅ ꯐꯩ, ꯂꯩꯈꯥꯗ ꯂꯥꯛꯆꯕꯒꯁꯨ ꯁꯥꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯃꯆꯤꯟ ꯇꯨꯝꯅ ꯏꯊꯣꯛꯇꯨꯅ ꯊꯧꯔꯥꯡ ꯇꯝꯗꯨꯅ ꯊꯝꯂꯤꯕ ꯋꯥꯒꯤ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯕꯨ ꯂꯩꯃꯥꯏꯗ ꯆꯨꯞ ꯌꯨꯡꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯋꯥ ꯑꯗꯣ ꯃꯍꯥꯛꯅ ꯈꯣꯡꯄꯥꯛꯅ ꯅꯦꯠꯁꯟꯗꯨꯅ ꯑꯁꯨꯝ ꯐꯨꯖꯤꯜꯂꯤ꯫ ꯑꯗꯨꯝꯅ ꯐꯨꯖꯤꯜꯂꯛꯄ ꯌꯩꯁꯤꯜꯂꯛꯄ ꯑꯗꯨꯗ ꯌꯨꯀꯤꯕꯨꯏꯅ ꯊꯥꯔꯛꯂꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯥꯝꯅ ꯊꯤꯜꯂꯕ ꯌꯥꯝꯅ ꯅꯥꯔꯗꯨꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯌꯨꯀꯤꯕꯨꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯂꯩꯊꯛ ꯂꯩꯈꯥ ꯑꯅꯤꯃꯛ ꯆꯪꯕ ꯑꯝꯇ ꯉꯝꯗ꯭ꯔꯕ ꯐꯩ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯀꯧꯊꯣꯛꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯑꯃꯨꯛꯇ ꯄꯨꯟꯅ ꯈꯥꯖꯤꯜꯂꯕ ꯃꯇꯨꯡ ꯇꯥꯁꯤꯟꯅꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯗꯣꯂꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯄꯥꯏꯁꯤꯜꯂꯨꯕꯗ ꯐꯥꯎꯕꯗ ꯗꯣꯂꯨꯅ ꯀꯟꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯀꯔꯤ ꯑꯃꯠꯇ ꯆꯪꯕ ꯉꯝꯗ꯭ꯔꯤ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯁꯨꯝ ꯋꯥꯈꯜ ꯈꯜꯂꯤꯉꯩ ꯑꯃꯥꯏꯕ ꯌꯨꯀꯤꯕꯨꯏ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯗꯨꯅ ꯍꯧꯅ ꯅꯣꯛꯂꯛꯂꯤ꯫ ꯊꯕꯛ ꯑꯁꯤꯗ ꯑꯩꯅ ꯃꯥꯏ ꯄꯥꯛꯅꯕ ꯍꯥꯟꯅ ꯈꯨꯔꯨꯝꯈ꯭ꯔꯕꯅꯤ, ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯄꯪꯂꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇꯁꯨ ꯆꯩꯖꯔꯤ꯫ ꯑꯃꯥꯏꯕ ꯌꯨꯀꯤꯕꯨꯏꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯅꯥꯛꯇꯒꯤ ꯈꯔ ꯊꯥꯞꯅ ꯂꯩꯔꯤꯕ ꯊꯣꯝꯐꯨꯏ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯑꯃꯥꯏꯕꯁꯤꯕꯨ ꯉꯥꯎꯕꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯀꯤꯕꯨꯏꯅ ꯃꯍꯥꯛꯅ ꯃꯄꯥꯡꯒꯜ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯜꯂꯤ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ ꯊꯣꯝꯐꯨꯏꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯝꯕꯤ ꯉꯝꯁꯨꯏꯂꯥꯡꯒꯤ ꯊꯋꯥꯏꯃꯤꯔꯦꯟ ꯄꯨꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯝꯁꯨꯏꯂꯥꯡꯒꯤ ꯊꯋꯥꯏꯃꯤꯔꯦꯟ ꯑꯗꯣ ꯂꯩꯔꯝꯕ ꯄꯨꯝꯅꯃꯛ ꯍꯥꯠꯂꯒꯦ ꯇꯨꯞꯂꯒꯦ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯗꯨꯅ ꯑꯃꯥꯏꯕ ꯌꯨꯀꯤꯕꯨꯏꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯌꯨꯀꯤꯕꯨꯏꯅ ꯅꯍꯥꯛꯅ ꯍꯥꯠꯅꯤꯡꯂꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯣꯝꯒꯤ ꯃꯥꯏꯀꯩꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯥꯠꯂꯨꯔꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯟ ꯑꯁꯤ ꯉꯝꯍꯜꯂꯨ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯉꯝꯁꯨꯏꯂꯥꯡꯅ ꯃꯍꯥꯛꯅ ꯂꯩꯔꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯆꯨꯞꯊꯣꯛꯇꯨꯅ ꯃꯊꯪ ꯍꯥꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯍꯥꯟꯅꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯕ ꯑꯃꯥꯏꯕ ꯗꯣꯂꯨꯅ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯇꯧꯗꯨꯅ ꯉꯝꯁꯨꯏꯂꯥꯡ ꯂꯥꯛꯂꯤꯕ ꯑꯗꯣ ꯃꯍꯥꯛꯅ ꯀꯧꯁꯤꯜꯂꯤ꯫ ꯉꯝꯁꯨꯏꯂꯥꯡ ꯂꯥꯟꯒꯤꯗꯃꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯃꯥꯏꯕ ꯗꯣꯂꯨꯅ ꯍꯥꯟꯅ ꯈꯪꯗꯨꯅ ꯂꯩꯔꯝꯂꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯝꯁꯨꯏꯂꯥꯡꯕꯨ ꯍꯦꯛ ꯂꯥꯛꯄꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌా ꯇꯧꯗꯨꯅ ꯉꯝꯁꯨꯏꯂꯥꯡꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯕꯨ ꯁꯨꯝꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯗꯣꯂꯨꯅ ꯉꯝꯁꯨꯏꯂꯥꯡꯕꯨ ꯇꯞꯅ ꯀꯧꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯂꯩꯋꯥ ꯇꯤꯟꯋꯥ ꯀꯌꯥ ꯁꯣꯟꯗꯨꯅ ꯉꯝꯁꯨꯏꯂꯥꯡ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯉꯝꯁꯨꯏꯂꯥꯡ ꯑꯗꯣ ꯂꯥꯏꯔꯝꯂꯦꯟꯗ ꯍꯦꯛ ꯊꯥꯈꯤꯕꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯊꯣꯛꯄ ꯖꯒꯥꯗ ꯀꯣꯏꯃꯥꯡ ꯃꯥꯡꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯊꯛꯇ ꯈꯟꯖꯤꯜꯂꯝꯕ ꯅꯣꯡ ꯃꯄꯩꯁꯤꯡ ꯑꯗꯣ ꯖꯔ ꯍꯥꯏꯗꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯌꯨꯀꯤꯕꯨꯏꯁꯨ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯈꯪꯂꯦ ꯃꯍꯥꯛ ꯃꯥꯏꯊꯤꯔꯒꯅꯤ ꯍꯥꯏꯕꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯀꯗꯣꯝꯗ ꯆꯠꯁꯤꯒꯦ,ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯁꯥ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯌꯨꯀꯤꯕꯨꯏꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯦ꯫ ꯑꯗꯨꯝꯅ ꯐꯤꯔꯤꯡ ꯀꯥꯎꯗꯨꯅ ꯆꯤꯡꯊꯦꯛꯂꯒ ꯁꯤꯔꯤꯕꯗꯨ ꯊꯣꯝꯐꯨꯏꯁꯨ ꯎꯔꯤꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯝꯐꯨꯏ ꯉꯛꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯇꯝ ꯂꯥꯛꯂꯦ, ꯑꯩꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯏꯊꯤꯔꯕꯀꯣ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯈꯨꯂꯥꯛꯄ ꯕꯣꯃꯨ ꯐꯥꯗꯣ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯣꯝꯐꯨꯏꯁꯨ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯁꯨ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯤ꯫
matam aduda khulakpa bomu phana hai hai thompui haiba nahak aigi ifamda changjahau natrabari nangi lakhongmi lanmi galona nang sodanamaki lairam len jobu soiroi adumna laurakpada thompui gi leiriba lanmi singdi khulakpa bomu phada akoibu kanbiyu haiduna makok nonkhri madu ubada thompui mai hauna sauri लाल लुसलब मतमदा मखोइना करिगिदमक संजन खरिबनो हाइदुना मदुगी मतुंग थोमफुई महांगना सगतरंबा आशा पुनमक कायरब सिदपु हिंगलुबकी कानदे हाइदुना महाक्सु मागी खुसाबी ता अम पाइदुना खुलाकपा बमुफागी लामी मरकता चोंगसिलकली मतौ असुमना मागिसु अंगम मवोंगदा लान थिंगरकपा अदुदा बमुफागी लामी सिंगना थोमफुईबु नमदुना कोइसिंदुना महाकु मिहाथीना हाटले मदुगी मतुंग हौजिक्ति खुलाकपा बोमु फाना लाल अदो ngamladuna mayamdo harawnari matam aduda amaiba dolusu harawbaduda yaurari asumna tawduna khulakpa bomu fan lan ngamlabada thompuigi khuludu leiramba miyam sing pakatnari karibu torokadori bono haiduna adubu khulakpa bomu fana khuludugi praja singda हौजिक्ति थोमफुइना तौरंबा अदुगुमना आइना खक तौरोय नखोइगी खुल असिगिसु नखोइना खंजाबा लान पामदबा इंगना सिगना लेमिनबा याबा नखोइगी खुलाकपा मखंजरो अदुगा हयेंगी अयुक्ता आइगी इनाकता लाक्तुना आइंगोंदा महाकसे खुलाकपा ओइहलगे अइखोइगी खुलगी मियाम यारे हाइबदो हाइर लाओ अदुमना हाइरमलगा खुलाकपा बोमुफा महाकी मयुमता लाक्ली बोमुफा लानबुदी महाना ngamle adubu karisu kanaba leiti maramdi mahaki khul adugi miyam mama lanmi oiduna sikhrabani mayam masigi marakta mahake machanupi ngamsui lang yaukhrabani madugi matung laikhidraba sing amadi magi machanupi ngamsui langgi thawai mel aduna ingna singna lairamlenda laikhinabagi damak aroiba oina amaiba doluna tawduna achauba lai khurumbagi thauramama pangthokhi asomna lai khurumbagi thauramado pangthokpa hek loibaga thompuigi khunjar singsu laktuna makoina khanjaba khulakpa ama puduna lakle aduga mahagase khulakpa ohellagi haiduna hairari matam maduta khulakpa bomu phana nupa adubu thompuigi mahutta mahapu khulakpa ningthau haptuna mahapu thakhi masigi matungdagidi khulakpa bomu pha ki khunja sing amadi thompuigi khunja singa nungsi chanana tawkhiba lan sing adugi nongai taba punama kauthoktuna makhoi singa do ingna sikna arai lekta taraduna pankhi mathang manaw na chathajarakpa khulakpa ki machanupi hairiba wari asi matang aswaida loichanjare aina wari asi pathokcharakpa matamda soikhilan khiba punamak tabiriba punamakna pukchal saunanga pigani mayambu aroibada amuka hana khurumjari